ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯁꯨ ꯆꯠꯅꯗꯨꯅ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯗ ꯂꯩꯒꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒ ꯄꯨꯜꯂꯒ ꯃꯅꯤꯄꯨꯔꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯀꯨꯀꯤ ꯍꯣꯝꯂꯦꯟꯗ ꯑꯃ ꯇꯥꯟꯅꯅꯕ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯕꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯉꯁꯤꯁꯨ ꯈꯣꯡꯖꯪ ꯀꯌా ꯆꯪꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯉꯁꯤ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯀꯟꯚꯦꯟꯁꯟꯅ ꯁꯤꯟꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯄꯨꯝꯕ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ, ꯇꯤꯗꯤꯝ ꯂꯝꯕꯤ, ꯆꯦꯛꯀꯣꯟ ꯀꯣꯅꯨꯡ ꯃꯃꯥꯡ, ꯁꯤꯡꯖꯃꯩ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯅꯠꯇꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯂꯅꯥꯏ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯑꯃꯠꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯈꯤꯗ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ, ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯌꯥꯁꯨ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯀꯥ ꯍꯦꯟꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕ ꯂꯥꯛꯈꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯁꯧꯒꯠꯇꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯁꯨ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤꯕꯒꯨꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯋꯥꯡꯗꯨꯅ ꯉꯁꯤꯁꯨ ꯇꯝꯄꯥꯛꯀ ꯇꯥꯏꯅꯕ ꯆꯤꯡꯁꯤꯡꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯇ꯭ꯔꯤ꯫ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ, ꯂꯣꯏꯅꯅ ꯌꯨꯝ ꯀꯩ ꯌꯥꯎꯅ ꯂꯟ ꯊꯨꯝ ꯀꯌꯥꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ नोटिस नॉट ईस्ट है, पूरा नॉर्थ ईस्ट पूरा तैयार कैसे? मैं आया था प्रेस क्लब से। अच्छा, अभी डायरेक्ट सिचुएशन देख के नहीं आए? सिचुएशन में नहीं देखा, अभी तो आया ना। यहाँ क्या कर रहे हो? यहाँ कुछ नहीं, अभी कोई नहीं है, ऐसा ही है। वो गैदरिंग तो एक ही साथ खड़े हो जाना तो अच्छा भी लगेगा यार, कहाँ फंस के निकालेंगे? क्या उधर ही मिलेगा? क्या अच्छा आ जाएगा। आप लोग इधर आ जाओ। आइए, हम लोग आदमी मैडम इन लोग को भी खड़ी कर लो साथ में। मैं भी थोड़ा लेता। फोटो खींच रहे हैं, आप लोगों को खिंचवा देते पे ले लो। अभी ऐसा सुरक्षा कर रहा है करके। अच्छा से सुरक्षा तुम फिर से दोबारा खींच नहीं नहीं, वो